Mideng kabiraba pumnga pugraba chokna ahan mukta tatalamna oksari. Ngasigi video asidi lupa lising tram nga phawgi manungda leiba Khwaidagi Faba phone ahum khatang khangatjarga semjaba video ni. Video asibu miyeng tabiraba singna video asibu like tawsinbiramu. Channel asibu subscribe tawdriba singna su channel asibu subscribe tawsinbiramu. Tungdasu asigumlaba nungairaba video kya yengbinabagidamagta. Ngasigi video asi matang asitajarage video asibu loiba phawbatang miyeng tabiraba. Ngasigi video asidi lupa lising tramanga gi makhada leiba afaba phone sing ngakta oibana hairiba phone sing asigi maru oiba basic feature khadang oina panjarga hairiba phone sing asigi list asi matang manau naina lokhatchage. Ngasigi list asida ahanba lokhatchariba phone asidi Redmi Note 11 hairiba phone asini. Phone asida processor da Snapdragon 680 6nm da base oiba processor 5000 mAh ki battery amadi 33 watt ki fast charging supiri. Hairiba charger asina 100% asi 60 minute ki manungda charge tawba ngami. Phone asida AMOLED display 90Hz screen refresh rate 700 nits of brightness ki display amadi 6.43 inch ki Gorilla Glass protection yauriba display makal amani. Hairiba phone asida IP53 gi dust and splash resistant UFS 2.2 gi read and write oiba 6GB 120GB gi memory loinana. Phone asigi camera da 50 plus 8 plus 2 plus 2 gi megapixel gi camera signa maningda aduga 13 megapixel gi selfie camera na mamangda piri. Hairiba camera sing asida 1080p video 30fps ta nambiai loinana. Phone asida 3.5mm jack stereo speaker type C Bluetooth version 5 amadi side mounted fingerprint na simba yauri. Hairiba phone asi lupa lising tramanga gi makhada leiba afaba phone singi manungda amadi hairiba phone asigi mahutta adomna Realme Narzo 50 hairiba phone asisu yengbibi phone asidasu Helio G96 ke processor na chingba yauriba phone amani. Adubo hairiba list asida Redmi Note 11 asi oina aina suggest tawjari. Ngasigi list asigi ani subada lokachariba phone asidi IQoo Z3 hairiba phone asini. Phone asida Snapdragon 695 oiba processor 6nm da base oiba loinana 5000 mAh ki battery 44 watt ki fast charging amadi hairiba asina 50% asi 27 minute ki manungda charge tawba ngami. Full HD AMOLED display 180Hz ki touch sampling rate 6.44 inch ki DCI oiba P3 color gamut na singba yauriba display loinana in display fingerprint sensor na singba supiri. Hairiba phone asida expandable RAM oina 2GB fawba expand tawba yaba virtual RAM piri. Camera da 50 plus 2 plus 2 gi triple camera na maningda aduga selfie gi damakta 16 megapixel gi selfie camera piri. Phone asida type C Wi-Fi 6 Bluetooth version 5 3.5mm jack na chingba yauriba phone amani. Adubu hairiba phone asigi 4G version amadi 5G version jo adomna thengnaba uba phangbigani. Hairiba phone asi 5G gi damakta yengba taragasu hairiba phone asigi 5G version amadi 4G version adongi apambagi matung ina leibiba yaba afaba phone singi manungda amani. Amadi ngasigi list asigi manung channa adomna Samsung Galaxy S20 hairiba phone asichu leibibi. Adubo phone asida Snapdragon 750G gi oiba yamna mukfaba processor piba taragasu phone asigi display asi TFT panel ni amadi camera da 50 plus 8 plus 2 megapixel gi camera loinana selfie gi damakta 8 megapixel gi selfie camera adubo hairiba camera sing asida 4K 30fps to video nambi 5000 mAh ki battery amadi 25 watt ki fast charging na singba support tawriba afaba phone amadi oiri. Adubo hairiba phone asi adongi apambagi matungina leibiba matamda phone asigi box ta adomna charger yaurokpa thengnaroi karigumba adomna hairiba phone asimak leinabagi damakta yengbiba taragadi charger so sung soidana tongana leibiba tabani. Maram aduna hairiba list asida ngasigi oinadi Samsung Galaxy F23 hairiba phone asi mayamda suggest tawjararoige. Loinana ngasigi list asigi aroibada leiriba amadi lupa lising tramanga fawgi manungda leiba phone singi manungda Khwaidagi Faba phone ni haina khangatchariba phone asi 4G phone amani. Hairiba phone adudi Motorola G52 hairiba phone asini. Phone asidasu Snapdragon 680 gi processor oiba 6nm da base oiba processor 5000 mAh ki battery 30 watt ki fast charging OLED display amadi 90Hz ki screen refresh rate oiba amadi 360 rate oiba touch sampling rate supiri. Hairiba phone asigi display asida 500 nits ki brightness 6.5 inch oiba display IP52 gi splash proof protection na chingba piri. Hairiba phone asida side mounted fingerprint camera da 50 plus 8 plus 2 megapixel gi triple camera na maningda aduga 16 megapixel gi selfie camera supiri. Hairiba camera sing asida 1080p 30fps da video nambi
ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗꯁꯨ Bluetooth version 5, Wi-Fi 6, 3.5mm jack amadi Type-C portnachingba yauriba matam asiga chanaraba phone amani. Adubo hairiba phone asi adomna lebi matamda 5G support toba phone amadi oiroi. Toigumsung hairiba phone asi 4G support toba features singna yamna thanna yauraba afaba phone sing ama oibana hairiba ngasigi list asigi aroibada amadi afaba phone ama oina lokhatchabani. Masini ngasigi lupa lising tra mga phawgi manungda leiba khwaidagi faba phone khadang khangcharaga semjaba video asi miyeng tabiru busina video asi like to sindiru channel asi subscribe to busina su channel asi subscribe to sindiru amadi tungda adomna bibin ba suggestion amadi video asi mali leina ba ko ang bibin ba lerga su masi video ni comment sinda su so sindiru amadi tungda no video amada ang kinarsi ngasi video asi matang asi dilo sindiri mayam puna magtagi kaina biasa